Akasvani Imphal Chitrabhanu Chitrabhanu na pau pazari ahanbada maru oiba pau Works Mantri Govindas Konthozam Hairi Raja Asigi Irang Tokan Mani Haiba Mapam Yankai Manga Romda Ehenba Security Force Tamduna Irang Lakshin Nabo Honari Raja Asigi Wakal Manaba Rasti Dol Taragi Mute Kambu Amana Ngasi Rajapal Amadi Mukhyamantri Unaduna Manipuri Hoji Oreba Phibangi Matangda Memorandum Sing Pisin Kray Haksal Mantri Dr. Sapam Ranjan Hari Lomisina Putogliba Potok Singda Hakchangda Amangba Piba Resangi Harsing Sinabra Haibadu Yangshin Bagi Tangai Fedabale Labor Sigi Raja Singi Manungda Manipuna Hidak Mana Kwaidigi Sinaba Ahum Subaraj Oire Amasung Pradhan Mantri Narendra Modi Hari Gyan Loksingtana Bharapu Inglising and Nifutareta Mapung Pana Chakapaleba Am Ohenbada Achoga Mating Oigini BJP na hairi NDA Sarkar gi ahum suba term gi 100 days gi action plan da Manipur manga suba list yaure maram aduna Prime Minister Office na Manipur gi damakta akhanna ba thabakara paikalakani haibiki thazaba lei Imphal da leiba thambal sangne dangasi pangthokpa pawgi mifam amada BJP luchingba amasong Works Mantri Govindas Konthozam na hai Kendra da BJP ne luchingba Sarkar ahumrak subu oina lakpa asina Raja asida santi purak lagani haibiki thazaba lei Mang hai tha asigi tarukta khanghodana jiribam da thokiba laibak thiba thokdo adugi tung tarapada zela aduda santi hanjilaknaba sarkana lep leitena honari irang thokli bizela aduda mukhyamantri nongthombam biren chananaba mangjongna security thabada tha asigi tarada Scotland da khulai paibasina attack torukhiba adu laibak thibani amadi madubu kana yaningdaba phongdorakli mantri na hai asiguma thong asilamdam asida santi pamdaba kangbu amana chatharakpani Sri Govindas na hai Manipur gi irang thogan bani haiba mafam yankai manga romda ehenba security force thamduna irang lakshin na bahonari Manipur gi irang asiloshin na bahona bagi mahutta makhata na irang sangdok na bahona bagi thausil lerabra haibasi jingna ba phawi miyam na masimun na khangdoktuna achum aran thidoktuna raja asida santi purak na bahona bagi matam oire mantri na hai miyam na social media gi khuthangda masagi nataga rajniti khudong chabalong na ba posing pangtha thagat bagi chanabi asi tawdabane hena phagani Hausi Raja Sigi Oriba Pibam Asida Eko Amat Oina Punsina Tabak to Wahabasi Yam Namaktangai Fade, Mantri Hai, Raja Sida Hausik Petrolangi Potok Sing Marang Kaina Lady, Security Kisel Tarang Hena Kankat Handuna Tangai for the Polam Sing Puslang Honari, Jerry Bam the Panduna Leriba oil tanker Amadi LPG tanker Sing Imphal the Pusilapagi, Matandanga Semi Pampang took the Bayai. Manipur's security advisor Amalay, deputed by the government of India to oversee the law and order situation of the state. Adu mathata unified command gi chairman honorable chief minister no oide phammi ba mifam adusu politician gi oidaba executive sing gi mifam phamba aduna honorable chief minister yaudabani operation to bagi that particular information di laite security ayamba foothill sings the more than 55 sensitive oiba zone sings the security deployment tawna bagi yaubira abaduni akoi mistress lainari ba community ani gi se tension si kadang wangi phawdi security forces sing aya umpham sing deploy tawraga khajitang ingthana na bai khoi hona bagi adugumba pandamam de Bharat Sarkar amsong Manipur Sarkar gi lai Congress JDU CPI yauna Raja Asigi Wakalon Manaba Rastri Dol Taragi Mute Kambu Amanangasi Rajapal Anusha Ukega Unaduna Manipur gi hausi oreba phibangi matangda memorandum ama pisangkre memorandum aduda jiribam zila gi khulsingda raja gi security personnel sing atuba matamda thamduna hana gi phibam da hanjin hanba national highway animakta chatok chasin tawbada apanbal lehendana nongmoda changdaba yadraba polam sing pusin hanba amasung raja amadi kendra sarkar na Manipur da thokliba wathok asi atuba da loshimbiduna tangdu leitaba por u haiba wapam sing yauri Rajapal Unabada Saru Yakiba MPCC ki President K. Megachandran Hai Mir Kambu Asina Tamkiba Wapam Singh Rajapal Natara Tung the Atuba Matana Tabakara Pakalabay Haina Pundo Rakli Mahang Hai. Honorable Governor Nasu Central ki Tim Marona Loida Punai Adugayam Seres Wena Tabak se Paketani Hai Amasung Central ki Tim Atuba Matamda Intervention Taurakani Haibigi report Amadi Koi Diablok Tami Parda Singh se Yam Nawaba Tongan ba jiribam da thoiba pochegi phangdabagi awaba mayam sing aikoina pendaba mayam sing adudi honorable governor da ningsingami amasung mayam seriously honorable governor di
थमी अथुबदा डेवलपमेंट खरा लाकनी हाइबा ऑनरेबल गवर्नर दी हाइबरे Tungda Mute Kambu Aduna Mukhyamantri Nongthombam Biranga Suma ke Secretary Unarjuna Memorandum Amasupi Senki Haksel Mantri Dr. Sapam Ranjan Hari Podian Tauba Amadi Chabada Haksang Sopa Chinsak Sinamio Bada Laina Chani Rom Henan Nahali Barmaduna Hakcham Paba Madi Machi Weba Chinjak Chabagi Tangai Fadabalay Central Agriculture University holding a Sipangtupa World Food Safety Torumda Wafamasi Haksel Mantri na Fungdokibani Magna Hai Numit a Sipangtupana Miamda Hakchang Panalena Nabahonabada Chinjana Chowna Mating Lori Habadu Udli Magna Hai Haksel Bibangna Miamda Apaba Amadi Machi Weba Chinjak Jahana Nabahonabada Achoba Todang Lori Razas the Handak Tokiba Ichauna Amangata Tokraba Grocery Polum Sing Miam the Yondanaba Department of Food Safety na Ingsin Bigitabuk Chatekre Machi Urbachinjak Chaba Hibasi Nagri Amagi Pangpam Topa Hakni Haina Pungu Loduna Mantrin Hai Long Missing the Potoliba Poto Sing Aduda Hakchang the Amangba Piba Resangi Harsing Sinabra Hibadu Yingshin Bigitang Hai Fadabalay Pull up chat Tonga put to the contaminator of what am I how many people get sick. Angan digi horaga, ahan digi horaga. Yana mass gatherings that in the Nazi, Alun Tuibas. Chaba Kanza, it is not just the security of that. We do become the Chaba, the Kari, Yauge, Checktory. I do not see food safety awareness of Praza, Punamata. Yohan Bama, Yam Matuta, and Kanze. Up in a loud slogan, Yamdu, Prazazing the awareness. Achoba Pibama. Thorumasi Manipur Sarkar ki Haksel Viva ki Food Safety Administration amasung Central Agricultural University ki College of Food Technology ani na punisan bani Food Safety Prepare for Unexpected Hybrid Team the nimit asi pangtopani Thorum adu the Health Services Manipur ki Director Dr. Osana Hanbi Devi College of Food Technology ki din Professor NG Iboyama Singh yauna atimiu kyana saru yaki paugi marak that na aten pa break ama NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine Laying Bagi Khudong Chaba Vizari State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdok naba PET CT scan leiraba hospital ni CMHT PMJY card paiba amasung government employee singisu laying bada khudong chaba vizari doctor singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu Tabiriba Pausi Akasvani Imphal Ligini Lebasi ki Raja Singh Manungda Manipur ne hidak mana khwaidigi sinnaba ahum suba raja oire hidak mana sinnaba hantanabagi thorang oina Rims Dental College da Tobacco Sensation Center among asi hangdokre center asing asi Rims ki Jubilee Hall da pangthokiba National Public Health Dentistry Day gi thorong mari lena na hangdokibani utilizing behavioral sciences to promote oral health haiba hiramda thorom adu Rims ki Dental College ki Department of Public Health Dentistry na sinduna pangthokibani Thorum adu da saru yakiba Haksel amadi Yafayumbal Mantraloy Emergency Medical Relief ki Director Dr. L. Swasti Charan Hai Global Adult Tobacco Survey ki matung ina Manipur na varaki Raja Singh manungda hidak mana khwaidgi sinaba ahum suba raja oire masig damak Tobacco Cessation Center asi hangduna hidak mana sinaba hantanaba pandam thamli mangna hai hidak mana sinaba na cancer yauna aruba laina kya tholakpa yai maram aduna yariba makai hidak mana ki polum sing sinaba gi nu haina mahangna appeal tori Akoi global adult tobacco survey na akoi India gi karam state ta kaya myamna hidamna use to have study matawje aduda Manipur si third rank si aphavanati tobacco use to budu tok na association center ne koi gi se tina dental college sida lakpa patient ayamba si dentist na ya yengma matam jita hidamna chaba thakpa si tokserage hairak tringai du da tobacco use to bo mali adu tuna sida hojik to draga din nang matung da cancer narak pa yai adagi heart disease narak pa yai disease mayama narak pa aduna nang to haibagi chance koina phangjabasi da utilize tawjaraga tobacco cessation center si dental college ta hangbasina kwai phai na government of India na haujabani Raja ki mafam kaya da ngasi International Day Against Drug Abuse and Illicit Trafficking ki thorom pangthokre Nonezela gi Tingkongjang Higher Secondary School da numit asika mari lena na district level painting competition ama pangthoki competition adu Stop Stigma and Discrimination Strengthen Prevention haibi hiram da pangthokpani Thobal Jila gi sanga yumfam part 1 sabal lekai da myo
amagi asiba hakchang leram le hairi lekhidraba mi adu khangabok pa tu morangpura lekai digi ni hairi imung manung dagi phangba pawgi matung inamio asi raija asi da irang thorak padigi khulngak pachat kibani ngarang khak yungi losing sugani haina lakpani hairi asiba hakchang adu jenims ki mokta thamkibuga lonena misi asi ki matang da thobal police na case amal lakhot khre All Naga Students Association Manipur Ansamna Taramathorak Shuba Remembrance Day Palan Tokre Thorum Adu Chandel gi Komla Thabida Leba Ansam Memorial Park ta Pangthokibani Thorum Adu da Naga Hohogi President Sulangthang Lotha Saruk Yakibulunena Naga Students Federation United Naga Council Naga Women's Union Naga Mothers Association amasung Naga People's Movement for Human Rights Musing Saruk Yaduna Wangangki Peace and Freedom Academy Thawala World Environment Day Saruk Amu Oinangasi Academy Asiki Complex ta Uchara Kaya Thakre Thorum Adu da Saruk Yakiba Dhanan Manjur University Law College Alumni Association ki Chairman NG Nongyai Nahai Mau Sagi Kal Karak Pa Asi Mayok Nanar Ba Matang Chunaba Raizagi Environment Policy Semba Tangai Fade Amadi Kumbi Kalen Nadia na Mathok Toba Ecology Task Force Amasangat Pegi Tangai Fade Belay Haiki Thawba Jila ki Manung Chana Leba Samram Lokhong Makha Saba Loksi Kenelgi Siphon Ama Ising Yubadegi Long Missing the Ising Pangdabagi Awaba Mayok Nari Hairi Raja Sarkar gi Water Resources Bivak Yaw Namari Le Nabasina Atuba Matandam Yang Changbu Haina Long Missing na Puning Sing Silakli Samram Dangasi Pangto Papawgi Mipam Amada Khungzom Adel Club ki Wangang Loi Mutum Kantan Hai Siphon Asi Kaibana Samram Jingtham Tentha Amasung Tongan Tongamba Khungzomgi Makhathang Basarukta Leba Mapam Kaya Ising Pangdabana Lok Panba Yadre Maram Aduna Atuba Matamda Mari Le Nabashina Mi Changbiu Hairi Akasvani Imphal lagi pau tabiri Pradhan Mantri Narendra Modi Hairi Gyan Longsing Tana Bharpu ing listing ani ni futereta mapungpa na chokpa leba am ohan beda achawa mateng oiragani Bihar gi Rajrida leba Nalanda University gi Susma Soras Auditorium da Mahirushing amadi uzasing da wanganga duna Sri Modi Hai Bhar ki mai masing tambagi pibam hena fagat handuna loksingi pukai hengat laba matam da leba asi malingi super power oiba ngamgani Pradhan Mantri Nangasi Bihar gi Nalanda University gi Anoba Campus Sangaki Manghai Nalanda University asileba asigi chanebi amasung malem da bharpu masak takpagi achoba khudam amani Mangnahai ma ki sarkar na leba asigi nat amadi chanebi sing yokutuna Chakot pa amadi akoy bigi phibam ngak na bapun honari Pradhan Mantri Hai International Solar Alliance asi yokot pagi khongthang paikhetli Thorum adu da mapang thorum Mantri Dr. S.J. Sankar Rajapal Rajendra Arlekar Mukhya Mantri Nitish Kumar amadi Upo Mukhya Mantri Singh Samrat Chaudhary amadi Bize Sinha yauna lebak taratere ki Ambassador Singh Saru yakhi Pradhan Mantri Narendra Modi Hairi Sarkar asin anobo technology siduna sickle cell laina mutha na bakana honari malengi sickle cell gi nimika mari lene na social media da thaglak pa post amada Pradhan Mantri Hai mamang chida kendra sarkar na National Sickle Cell Elimination Mission hodoktu na laina asigi maram da miyam da khanga na thabak tharong kya pakhali nimit asigi mari lene na kendra gi haksa Mantri JP Nadan Hai sarkar na laina asinga na khangdok na laing chathaba amadi naraba miyoi singi punsi mahing hena fagat hana ba sarkar na akhanna ba miyang tham Madhya Pradesh ki Dondori dangasi pangtoba numit palan thoram amada saruk yaladuna Uparashtrapati Jagdeep Dhankar Nahai English ngani ni futareta Bharatna ningtambagi chahi chama mapung parpada leba asi sickle cell leina leitaba leba amu oiba ngamlagani mang hai leba asi dagi leina asi mapung phana mutapangam naba Ayushman card leina asi layang naba khudong chaba yauri Hojik aroi bada maru oiba pau amuk hana Works Mantri Govindas Konthozam Hairi Raja Asik Irang Tokan Bani Haiba Mapam Yankai Manga Romda Henba Security Force Tamduna Irang Lakshin Naba Honari Raja Asik Wakolon Manaba Rasti Dol Taragim Hirkambu Amanangasi Rajapal Amadi Mukhya Mantri ga Unaduna Manipuri Hosi Oriva Pibangi Matanda Memorandum Sing Pisin Kre Haksel Mantri Dr. Sapam Ranjan Hari Lomi Singa Putokli Bapotok Sing da Hakchang da Amang Bapiba Resangi Harsing Sin Nabra Haibadu Yengshin Bagi Tangai Fadabalai Leiba asigi Raja Singi Manungda Manipuna hidak mana khwaidgi sinnaba ahum suba Raja oiri amasung Pradhan Mantri Narendra Modi Hari Gyan Loksingtana Bharapu English ani ni futarita mapung phana chakot pa leiba amu ohenbada achoba mateng oiragani pawri sari